Good morning. ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ. ꯉꯁꯤꯗꯤ ꯑꯩ ꯈꯣꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ. ꯋꯥꯛꯀꯤꯡꯁꯨ ꯑꯗꯨꯝ ꯆꯠꯂꯨꯔꯦ. ꯑꯗꯨꯒ ꯑꯩꯅ ꯋꯥꯛꯀꯤꯡꯗ ꯌꯦꯡꯉꯨ ꯕꯖꯥꯔꯗ ꯂꯝꯕꯤ ꯆꯤꯇꯥꯏꯗ ꯐꯝꯕ ꯏꯆꯦꯁꯤꯡꯗꯨꯗꯒꯤ ꯑꯩꯅ ꯂꯩꯔꯛꯄ ꯑꯁꯤ ꯁꯥꯛꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ? ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯔꯛꯏ. ꯏꯃꯥ ꯍꯣꯏꯅ ꯁꯤꯁꯦ ꯂꯧꯕꯨꯛꯇ ꯌꯥꯝ ꯍꯧꯕꯅꯤ, ꯂꯧꯕꯨꯛ ꯌꯦꯡꯒꯥ ꯀꯧꯕꯅꯤ. ꯃꯌꯥꯝꯗꯤ ꯀꯔꯤ ꯍꯥꯏꯔꯒ ꯈꯪꯅꯩ? ꯃꯐꯝ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯂꯧꯕꯨꯛ ꯌꯦꯡꯒꯥ ꯍꯥꯏꯔ ꯈꯪꯅꯩ. ꯌꯦꯡꯉꯨꯁꯦ. ꯐꯗꯤꯒꯣꯝꯁꯤꯒꯤ ꯃꯆꯥ ꯃꯄꯨꯟꯁꯤꯗ ꯂꯨꯄꯥ 10ꯅꯤ. ꯑꯁꯤꯃꯁꯨ ꯂꯩꯔꯛꯑꯦ ꯑꯩꯅ. ꯕꯦꯔꯦꯟꯗꯤ ꯈꯔ ꯂꯩꯔꯛꯑꯦ. ꯑꯗꯒꯤ ꯄꯣꯂꯣꯕꯣꯠ ꯂꯐꯣꯏꯗꯣ. ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯅ ꯊꯥꯁꯤꯒꯤ ꯂꯥꯏ ꯈꯨꯔꯝꯃꯦꯕꯀꯣ. ꯑꯗ ꯑꯩꯅ ꯀꯠꯀꯦ ꯍꯥꯏꯅ ꯄꯣꯂꯣꯕꯣꯠꯁꯦ ꯂꯐꯥꯡ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯑꯦ. ꯑꯗꯒꯤ ꯎ ꯃꯣꯔꯣꯛꯁꯨ ꯈꯔ ꯌꯥꯎꯔꯛꯑꯦ. ꯎ ꯃꯣꯔꯣꯛꯁꯦ ꯆꯠꯊꯣꯛꯈꯤꯒꯦ ꯃꯌꯥꯝ. ꯑꯩꯁꯦ ꯈꯨꯠ ꯅꯥꯀꯟ ꯑꯃ ꯍꯣꯠꯅꯕꯁꯤꯗ ꯀꯩꯅꯣ ꯇꯧꯔꯦ. ꯂꯐꯣꯏꯁꯤꯁꯨ ꯂꯧꯊꯣꯛꯄꯗ ꯎ ꯃꯣꯔꯣꯛꯁꯦ ꯌꯦꯡꯉꯨ. ꯂꯛꯀꯦ ꯃꯌꯥꯝ. ꯎ ꯃꯣꯔꯣꯛ ꯁꯤꯁꯨ ꯂꯩꯔꯛꯑꯦ ꯑꯩꯅ. ꯂꯨꯄꯥ 10ꯒꯤ ꯎ ꯃꯣꯔꯣꯛ 5ꯒꯗꯕ ꯂꯐꯣꯏꯁꯦ. ꯀꯣꯂꯣꯕꯣꯠꯁꯦ ꯍꯌꯦꯡ ꯀꯠꯀꯦ ꯍꯥꯏꯅ ꯂꯩꯔꯛꯏꯅꯤ. ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯍꯧꯔꯒꯦ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯗꯣ ꯃꯌꯥꯝ. ꯕꯦꯔꯦꯟꯗꯤꯁꯤꯁꯨ ꯌꯥꯝ ꯂꯩꯁꯜꯂꯒ ꯄꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝꯗꯣ. ꯀꯤꯂꯣ ꯃꯈꯥꯏ ꯑꯃꯇꯪ ꯑꯣꯏꯅ ꯂꯩꯔꯦ. ꯃꯥꯏ ꯖꯥꯠꯇꯅꯤꯅ ꯑꯩꯈꯣꯏꯗꯤ. ꯌꯦꯡꯃꯤꯟꯅꯁꯤ. ꯍꯧꯖꯤꯛ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯃꯌꯥꯝ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕꯒ ꯂꯣꯏꯔꯦ. ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯂꯟꯁꯀꯤ ꯊꯣꯡꯅꯕ ꯃꯊꯦꯜꯒꯤ ꯍꯣꯠꯅꯔꯒꯦ. ꯑꯁꯤ ꯌꯣꯡꯆꯥꯛꯁꯦ ꯈꯔ ꯇꯤꯡꯅ ꯊꯝꯃꯝꯃꯤ. ꯁꯦ ꯍꯋꯥꯏ ꯃꯪꯒꯜꯁꯦ ꯑꯩꯅ ꯁꯤ ꯃꯅꯥꯁꯦ ꯑꯁꯤꯒ ꯉꯧꯔꯒꯦ. ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯅꯍꯥꯟ ꯏꯄ꯭ꯋꯥꯅꯨꯄꯥ ꯍꯥꯟꯅ ꯅꯍꯥꯟꯋꯥꯏ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯒ ꯃꯥꯏꯔꯦꯟ ꯃꯆꯥꯁꯤꯡ ꯄꯤꯔꯛꯑꯦꯕ. ꯁꯤ ꯃꯥꯏꯔꯦꯟꯁꯦ ꯌꯥꯝꯅ ꯑꯁꯤꯒꯤ ꯁꯦꯞ ꯇꯥꯕ ꯃꯥꯏꯔꯦꯟ ꯆꯐꯨ ꯃꯥꯟꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯤ ꯃꯌꯥꯝ. ꯑꯁꯤ ꯑꯩ ꯅꯍꯥꯟ ꯈꯖꯤꯡ ꯈꯔ ꯂꯩ ꯑꯗꯨꯒ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ. ꯑꯗꯨꯗꯤ ꯑꯩ ꯊꯣꯡꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦ. ꯃꯌꯥꯝ ꯑꯩ ꯌꯦꯅꯝꯁꯦ ꯁꯣꯝ ꯁꯥꯏꯠꯁꯦ ꯂꯦꯜꯂꯦꯀꯣ. ꯑꯗꯨꯅ ꯑꯁꯤꯁꯤꯇ ꯉꯥꯏꯔꯦ. ꯑꯁꯤꯁꯦ ꯂꯦꯟꯊꯣꯛ ꯂꯣꯏꯔꯒ ꯑꯁꯣꯝꯒꯤ ꯁꯤꯃꯨꯛ ꯂꯦꯟꯅ ꯆꯥꯗꯣꯏꯅꯦ. ꯃꯌꯥꯝꯕꯨꯗꯤ ꯑꯩ ꯁꯣꯛ ꯇꯧꯅꯕ ꯈꯔ ꯂꯦꯟꯖꯔꯒꯦ. ꯀꯣꯕꯤ ꯂꯩꯔꯦ, ꯄꯥꯁꯄꯣꯔꯟ ꯍꯥꯞꯄꯦ, ꯃꯅꯥꯁꯦ ꯉꯧꯖꯔꯒ ꯃꯌꯥꯝꯁꯦ. ꯑꯩꯅ ꯉꯧꯔꯒꯦ ꯇꯧꯔꯦ. ꯍꯋꯥꯏ ꯃꯪꯒꯜꯁꯤꯁꯨ ꯍꯥꯞꯆꯜꯂꯦ. ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯔꯨ ꯈꯔ ꯑꯩꯅ ꯇꯤꯡꯉꯝꯕ ꯉꯔꯥꯡ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯉꯧꯕꯁꯦ. ꯄꯨꯟꯅ ꯉꯧꯃꯤꯟꯅꯔꯒꯦ. ꯉꯥꯏꯍꯥꯛ ꯄꯠꯊꯈꯤꯁꯅꯨ. ꯑꯗꯨꯒ ꯑꯩ ꯃꯔꯣꯏ ꯃꯣꯔꯣꯛ ꯃꯆꯨ ꯀꯣꯟꯅ ꯊꯥꯛꯑꯒꯦ ꯃꯌꯥꯝ. ꯃꯔꯣꯏ ꯃꯣꯔꯣꯛ ꯊꯨꯝ ꯊꯥꯛꯑꯦ. ꯃꯔꯣꯏꯁꯦ ꯍꯣꯔꯦꯟ ꯊꯥꯡꯖꯔꯝꯗꯥꯏꯗ ꯑꯃꯨꯛ ꯈꯔ ꯊꯥꯛꯆꯜꯂꯒꯦ. ꯑꯩꯅ ꯅꯨꯡꯁꯤꯅꯕ ꯍꯧꯖꯤꯛꯅ ꯁꯨꯝ ꯍꯧꯖꯤꯛ ꯊꯥꯛꯑꯦ. ꯃꯥꯏꯔꯦꯟꯁꯦ ꯑꯩ ꯁꯦꯝꯃꯒꯦ ꯃꯌꯥꯝ. ꯃꯌꯥꯝꯁꯨ ꯌꯦꯡꯉꯣ. ꯁꯤ ꯃꯥꯏꯔꯦꯟꯁꯦ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ. ꯌꯥꯝ ꯍꯥꯎꯕꯅꯤ. ꯑꯩ ꯃꯃꯥꯡꯗ 2 ꯄꯨꯔꯛꯄꯅꯤ. ꯑꯃ ꯆꯥꯈ꯭ꯔꯦ. ꯉꯁꯤ ꯑꯃꯨꯛ ꯁꯤ ꯆꯥꯔꯒ
ꯁꯦꯝꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯉꯧꯔ ꯃꯇꯨꯡꯗ ꯈꯖꯤꯛꯇꯪ ꯉꯥꯏꯈ꯭ꯔꯦ ꯃꯅꯥꯗꯨ ꯌꯥꯝꯕꯗꯣ ꯃꯌꯥꯝꯁꯤ ꯈꯖꯤꯡꯁꯦ ꯑꯩꯅ ꯉꯧꯊꯣꯛꯅ ꯊꯝꯕꯅꯤ ꯅꯍꯥꯟꯗꯣ ꯑꯁꯤ ꯃꯥꯏꯔꯦꯟꯁꯤꯒ ꯅꯥꯀꯨꯞꯄꯤꯁꯤꯒ ꯇꯧꯔꯒ ꯊꯣꯡꯖꯔꯛꯀꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯈꯥꯡꯁꯦ ꯌꯥꯝ ꯁꯥꯔꯦ ꯃꯣꯔꯣꯛꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯀꯦ ꯑꯗꯨꯗꯒꯤ ꯌꯦꯔꯨꯝ ꯍꯥꯞꯆꯤꯜꯂꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯗꯗꯤ ꯇꯦꯖꯄꯇꯥꯁꯤꯁꯨ ꯌꯥꯝ ꯆꯥꯟꯅꯕꯅꯤ ꯍꯥꯞꯆꯤꯜꯂꯒ ꯄꯥꯛꯄꯤꯁꯨ ꯍꯥꯞꯆꯤꯟꯒꯦ ꯈꯥꯡ ꯌꯥꯝ ꯆꯣꯡꯉꯅꯤ ꯈꯖꯤꯡꯁꯦ ꯑꯝꯇ ꯉꯧꯊꯣꯛꯆꯒꯦ ꯃꯣꯔꯣꯛꯀ ꯁꯨꯝ ꯉꯧꯁꯟꯈ꯭ꯔꯒ ꯉꯧꯊꯣꯛꯁꯤꯔꯥ ꯈꯟꯕ ꯉꯧꯁꯜꯂꯒ ꯑꯩꯁꯨ ꯈꯖꯤꯡꯁꯦ ꯅꯍꯥꯟ ꯅꯣꯡꯃ ꯉꯧꯅ ꯊꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯉꯧꯊꯣꯛꯀꯦ ꯃꯥꯏꯔꯦꯟꯁꯦ ꯑꯩ ꯉꯧꯖꯔꯦ ꯈꯖꯤꯡꯁꯦ ꯈꯔ ꯀꯣꯠꯊꯣꯛꯑꯦ ꯈꯔ ꯑꯃ ꯑꯗꯨꯝ ꯊꯝꯃꯦ ꯃꯁꯤꯒ ꯉꯧꯃꯤꯟꯅꯔꯒ ꯃꯥꯏꯔꯦꯟꯁꯦ खरा मरी को ठोक चले थूम हाचल खतम हाथ खतम हाथ मैगी लंच की मथेल लोरे माइरेन खजिंग थोंगम लेरे लबुक जिंगागा हवाई मंगन ngौबम लेरे जोंचाक लेरे उमोरक लेरे सिनी मैम ngasi मथेल अदो मैम चाबदी उच्चररोइगे मैम पुनमक अइगी वीडियो सिबु लाइक शेयर सब्सक्राइब तौबिरमो मैम थैंक यू ngasi बाय बाय मथंगी वीडियो दा मु उनरसे चिनाव सिंह।